ꯕꯦꯁꯟꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯕꯣꯔꯥ ꯆꯥꯖꯔꯛꯀꯦ. ꯑꯁꯤꯁꯤꯅ ꯃꯆꯟꯅꯦ, ꯑꯗꯨꯗꯨꯒ ꯃꯣꯔꯣꯛꯅꯦ, ꯑꯁꯤꯁꯤꯅ ꯊꯨꯝꯅꯦ, ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯇꯣꯠꯂꯅꯤ. ꯈꯥꯡ ꯁꯥꯔꯤꯁꯤꯁꯦ ꯉꯥꯔꯤ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯦ, ꯑꯗꯨꯗꯨꯒ ꯃꯔꯣꯏꯅꯦ. ꯁꯤꯅ ꯍꯋꯥꯏ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯕꯣꯔꯥ ꯑꯃꯒ ꯑꯂꯨ ꯀꯪꯃꯦꯠ ꯑꯃꯒ ꯆꯥꯕꯤꯔꯣ ꯍꯥꯏꯌꯦ, ꯑꯗꯨ ꯆꯥꯖꯔꯛꯀꯦ ꯇꯧꯅꯦ. ꯕꯣꯔꯥꯗꯤ ꯌꯥꯎꯗꯦ, ꯕꯣꯔꯥꯗꯤ ꯑꯩꯅ ꯑꯗꯨꯝ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯌꯨꯝꯗꯒꯤ ꯊꯥꯔꯛꯄꯁꯦ ꯁꯤ ꯆꯥꯖꯔꯛꯀꯦ ꯇꯧꯕꯅꯦ. ꯁꯤꯗ ꯆꯥꯅꯕ ꯂꯩꯔꯦ, ꯌꯣꯡꯆꯥꯛꯅꯦ, ꯆꯥꯛꯅꯦ ꯊꯛꯅꯕꯅꯦ, ꯑꯗꯨꯒ ꯄꯥꯐꯣꯔ ꯈꯔ ꯑꯃꯅꯦ, ꯑꯂꯨ ꯀꯪꯃꯦꯠꯅꯦ, ꯍꯋꯥꯏ ꯊꯣꯡꯕꯅꯦ, ꯑꯗꯨꯒ ꯀꯣꯠꯅꯕꯁꯨ ꯁꯤꯗ ꯂꯩꯔꯦ. ꯇꯨꯅꯤꯡꯀꯣꯛ ꯀꯩꯀꯩ ꯌꯥꯎꯔꯦ, ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯕꯣꯔꯥꯅꯦ, ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ. ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯔꯛꯑꯒꯦ. ꯍꯜꯂꯣ ꯒꯥꯏꯁ, ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ. ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ? ꯑꯩꯃꯨꯛ ꯉꯁꯤ ꯂꯥꯛꯆꯔꯦ. ꯑꯩꯅꯉꯁꯤ ꯆꯥꯖꯒꯗꯧꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕꯗꯨꯅꯦ, ꯑꯗꯨꯒ ꯑꯂꯨ ꯀꯪꯃꯦꯠꯀ ꯕꯣꯔꯥꯒ ꯄꯥꯐꯣꯔꯒ ꯑꯂꯨ ꯀꯪꯃꯦꯠꯀ ꯍꯋꯥꯏ ꯊꯣꯡꯕꯒꯁꯦ ꯆꯥꯕꯤꯔꯣ ꯍꯥꯏꯔꯛꯄꯗ ꯑꯗꯨꯒꯤ ꯆꯥꯖꯔꯛꯄꯅꯦ. ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ. ꯀꯨꯏꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯗꯕ. 하위 면 면 고아도 우리 하와이 통과 nó còn mẹ tên gọi 하와이 통보지 하네 ꯌꯥꯝ ꯆꯥꯔꯝꯃꯦꯕ ꯅꯨꯡꯇꯤꯒꯤ ꯆꯥꯔꯝꯃꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯇꯣꯏꯅ ꯆꯥꯅꯤꯡꯉꯛꯄꯩ ꯆꯥꯈꯤꯗ꯭ꯔꯕꯗꯣ ꯑꯗꯣ ꯑꯃꯨꯛ ꯆꯥꯔꯦ. 강맛이도 하와이. 그냥 구하우지. 머리 나쿠피 보라면 ꯁꯤꯒꯤ ꯄꯥꯐꯣꯔ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝ ꯇꯦꯁ ꯂꯩꯖꯥꯠ. 영작실 리래다. 잠깐만. hầu rất là ngon.
ꯈꯥꯃꯦꯟꯁꯤꯟꯕꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯃꯣꯏꯁꯦ ꯀꯨꯏꯔꯦꯗꯅ ꯍꯦꯛꯄ ꯍꯦꯛ ꯄꯥꯝꯕꯤꯗꯒꯤ ꯈꯨꯗꯛꯇ ꯍꯦꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯇꯦꯁ ꯂꯩ ꯑꯩꯈꯣꯏꯒꯤ ꯊꯥꯔꯤꯉꯩꯗ ꯆꯥꯏꯕꯀꯣ ꯐ꯭ꯔꯦꯁ ꯍꯦꯛ ꯍꯦꯛꯄ ꯂꯣꯏꯕꯗꯣ ꯌꯥꯝ ꯍꯥꯎꯖꯥꯠꯅꯤ ꯆꯥꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯋꯥꯏ ꯊꯣꯡꯕꯒ ꯑꯗꯨꯗꯨꯒ ꯑꯂꯨ ꯀꯪꯃꯦꯠꯀ ꯆꯥꯎ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯥꯖꯔꯛꯄꯅꯦ ꯑꯇꯩꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯈꯤꯕꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯥꯖꯔꯛꯀꯦ ꯑꯩ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯃꯊꯪ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔ ꯊꯝꯖꯔꯦ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯑꯇꯣꯞꯄ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯕꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ 370+ ꯍꯦꯜꯂꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯩꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯁꯤ ꯌꯧꯖꯕ ꯉꯝꯃꯤꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ